Prem Review presenting Trap Hairiba movie sina I could not live see Mihatpa Nupa Amabu police samana Hanjan and a Fava Tarbasu Mahangna policing the gate Nantok to the Lakpagi Warrior Mani Trap Hairiba movie sina Horpa de Koida Cooper Koropanupam Koidu Hole Matamasta Cooper na Mahaki Matanupi Riley Hariba Sigalunana Makoigi City is the Yamna Forba Revel Hanakanaba Saichak Punupi Mana Makoigi City Sida Mahaki Kansalama Silami Adubu Hailiba Kansala Sida Kuperna Mahaki Masanu Pisu Yanganabagi Mahana Garisu Tono Bagitarami Kuperna Karigi Masanu Pisubu Rebel Hariba Saichakunu Pisigi Kansala Sida Pudula Libano Haiba Tarabadi Mahaki Masanu Pisina Saisakpi Reban Hairibanu Pis Sakba Isingasi Yamna Naujaba Asina Maramurami Madugu Sumatakta Mahaki Masanu Pisi Makoi exam Haidopada Mark Jamna Fang Pasina Madam Webna Kuperna Masanu Pisibu Shay Sakmo Mohammed Pudulaklami Makoyanina Mohammed Si Yorkomata Mastadi Mohammed Rivengi fan Milising Kun Hena Mohammed Sida Shay Yang Balaklami Amuksu Rairena Mohammed Sida Shay Yang Bapang Lagani Kanbadagi Mahang Yamna Harau Jeremy Adubu Mahaki Mapak Kupara Sidi Mohammed Si Yorpa Sida Yamna Angakon Forami Karigi Ngak no Haribadi Shay Sili Mohammed Sida Police Natana security cam sungak to lerami Amuk Sumakoina is a young nabagi Manunga Sangduna family matam a study Kuferna Loina U Fanglami Fulisna Muhammad Stagi Muamo Fatana Pudun Sakirami Wahang Pong Taunabagi Masina Maramo Benam Coopersi Amuena Pakapong Farolami Nyahagler Matunga study Makoi is a Siliva Hamasida Revel Hariba Singanu Peace in Tolotuna Maki says a Chakpa Horelami Masina Maramo Bena Cooper Masanupi Raide Amadi, Mohammed Slayuba, Raide Marup Singer Sisu, says Tabla Yam Harau Jeremy. Adobe Cooper de Mohammed Slayuba, musing a sinner. He says Tabla Yam Harau Batar Basu. Mahaki Wakandadi, Matas Harduna Sumna Kandulerami. Mohammed Sida, Police Natra, Security Camera, Lady Basi, Kedowala Libanohina Kandulerami. Amusu Cooperna, Matajam Sarduna, Mahaki Masanupida, Machin Tizana Sumna Hirami. Isanupi a washroom da Amukta Sanguki Haiduna. Kuperna washroom asitam na laklami. Adade Kuperna washroom asigamanungda sanglamatung study. Mahaki mobile asite jauriba CCTV apps ki application asibu hanglami. Matamasita koin luna kangmangalami. Kuper hariba nupa asina building amagi basement amada nupa ang fazan thamlami. Ngayhak lera matungda mo isay siliba building asig mapanda police kaya amasu laktuna building asibu di loina koisalami. Adubo building asig manungda na mo Kuperna Maki Masanupi asig maraka laka matam astadi Maki Masanupi sidi isay sibu taduna harau dulerami Adubu Cooper di Muhammad Sida police ki masingasi Adugu matik hankalakpa sinamara moipana Bahag amuhena matha saba mati farami Masinamara moipanung Cooper na Maki Masanupi sibu Rebel hariba saysakpunupi sina litliba t-shirt sibu Laibiraga haiduna Mataki dukan hangliba Muhammad Sida pudulaklami Adade Kuferna Muk Dukan Family Nupa Sida, Manga Sumna Hirami, Aigi Sanupina Sava Furiki Sai Shadubu, Amukta Piro Hirami, Adubu Dukan Family Nupa Sinadi, Pakum Asuna Piraglami, Nangna Hangliba Furit Asidi, Sai Samakitangaire, Adubu Aigi Naktaliba, Sai Samakitangi Furit Asidi, Nakoina Laktringaida, Muhammad Siliba Nupimasa Sina, Hanang on the other Tokra Hirami, Adade Kuperna Muk Mahaki Masanupi Rider the Suna Hirami. Ichanupi Nangi Lay Gaina Kandulakwa Furit at City, Mohammed Slayba Nupi Sinahan Lakri. Asina Maramobana, Ichanupi, Nangi Furit Adudi, Matango in a later sea. Ichanupi the Yamna Gian Tavani, Nang Wakanu Togun Hirami. Madudi Maki Masanupina Su, Mapa, Coparda, Sum Hirami. Hoi Baba, Kona Ladies Hirami. Makoini Waris Hanarivasi, Dukan Pamlibunupas in Tabda, Mahang Sum the Kalami. Kufor Hiribunupasi, Gian Yamna Taba, Mu Amani Hana Kalami. Amuksut dukan pamliba nupa asi maming si Jimmy Kawi. Masig matungong Jimmy na Cooper da sumna halaglami. Nakoy t-shirt kidamak karimta pakalpa tawgunu. Minit kun manungda revent habar t-shirt do Muhammad si laklagani. Minit kun matungda nang ginasanupisu puduna Muhammad si lau. Nakoy na Muhammad si yortingay da nasanupi ki size ki furit adu. Ay nahana kandoktun tamlanggi harami. Adade Cooper na mungloy na kamongolami. Dukan pamliba nupa asi na Cooper si Isam Samjaba Mu Amani Haina Kanikraduna Kupana Kudong Chabaloduna Jimmy the Sun Hanglami Jimmy Muhammad Sida Police Security Amadi
FBI miyoising asina maham asida karigi laklibino hairami adudai jimina mu Cooperda pakhum asuna piraklami tasengbudi maham asilakliba security sing asigi maramda aikoina karimta haidokunu haibani adubu nangdi pukchen jamna chawba nupanina nangoda hairaga haiduna jimina asumna hairaklami tasengbudi maham asida rebelmu kawdana isai silibasi isai sanabagi kawbunate aikoigi city sileriba busar haini khangnariba Mihatpa nupa adubu maham asida isai jengba chakra haibadagi mahakpu fanabagi maham asida police tanatna security kyama lotna laklibani hairami Jimmy ki wahai staff da Cooper si yamna pakhalami karigi pakhalibno haribadi Mihatpa nupa se tai kanam toiramde Cooper oirami amusu Cooper na masa matomda asumna khanjarami aine isai siliba maham si laktuna ai isagi punsi si khudungthiba maham amada isai tomda lakchare haina khanjarami masigi matungda Cooper na maham astagi nanthona bagi karamba thongbu hangge haduna koyeng jeng dulerami matam astang Cooper na loina uba phanglami maham asileriba thongsing asi karamna hangba ngamgudrubna haribadi maham asileriba staff sing asina fairiba ai kar asig matengna hangba ngami hapchi khanglami masig matungda Cooper na mahaki machanu phisu puduna maham asig tholaga aina lakha matam mastadi hairiba building astadi police myamni lerami adude Cooper na mosumna khalami aina maham asig matau karamna thoktuna haiduna khanduna leiring matam astadi mahaki mamangda nupi ma stair sig mamangda leptu lerami adudai Cooper na mahaki mamangda leriba nupi sibu stair sig inthaba matam astadi nupi asina aibo muta kanbiu haiduna kane laurami masina maram oibna gate ki mamangda leramba police ani si nupi asibu kannabagi chenchalaklami matam asta Cooper na sumna khalami police sing asina gate asig mamangda gi thokharbanina ai maham astagi thokpa yaragani haina khanduna mahakna mo gate asig marakat lakam matam astadi gate asig mapanda police kyamana building asigi tholiba miusing asibu Mihatpa midru haiduna hang dulerami masina maram obana Cooper si upay amata leiterduna mu maki machanupina isai jengliba asig maraktung laklami matam astadi maki machanupi asidi isai sing asi taraga yamna haraujadun lerami adubu Cooper di mathajamna sarduna mahakna maham astig matau karamna thokni haina khandu lerami masigi matungdom isai sakliba reben hariba nupi asina mahak isai sakmina nabagi nupa amabu stage asigi makhadagi kakalaklami matam astadi Cooper na loina uba phanglami nupa asina karakleba lambi sida mahak tumina thokhiba yarani haina khalami masigi matungdom Cooper na dukan famliba Jimmy ki markalaklami amusu Cooper na Jimmy da subna hairami nang nei chanupi gi t-shirt maham asi thamlange haibadu nanga thamlabra nang nei ngonda haikibadai minute kun manungda maham asi lao haibadu ai hojik laklabani hairami adudai Jimmy na Cooper da pakhom asuna piraklami hoi nangi na chanupi gi t-shirt du aikoi maham asi lakle adubu t-shirt du aina launabagi aikoi gi store du gi chatke haina tawrumlibani hairami madudai Cooper na Jimmy da sumna hairami nang na store du dagi ai gi chanupi gi t-shirt lawba sapra matamaduda ai sundangi narakta lakke hairami adubu Jimmy nadi Cooper haibu nupa asi yamna pukchen chawba nupa amani haina khanduna Cooper da sumna hairami hoi nang sulao haiduna Jimmy na Cooper asibudi makoi gi mathakta leiriba store sida phuripu lawba laklami makoi na store room asiga manungda changlala matung astadi Jimmy na Cooper da sumna hairami nang kari thabak tawge hairami adubu Cooper nadi machin thijanaduna Jimmy da pakhom asuna piraklami ai firefighting gi thabak tawi aina tawriba thaba asi asopan mi kya amasu kallibini hairami adui Jimmy nadi Cooper gi pakhom asi tabada Cooper dau mahana mo hena impress orami masig matunga Jimmy na rek asig mathak leiriba tisa sing asib loktha ge haina tawring matam astadi Cooper na maham asida khudong chaba lawduna Jimmy gi icard asibudi huralami mahangna karigi icard asi huralibino haribasu hariba icard asib sinaduna maham asi leiriba thongsing sibu hangtoktuna mahangna chatpa ngamnabagi orami amusu Cooper na maham asida thokliba thodokching asi loina khangdoklaga haiduna mu Jimmy dau mahangna sumna hanglami Jimmy maham asi leiriba police sing asinabu maham asida isai yengba lakliba Mihatpa nupa du faba ngamgadra hairami adudai Jimmy na mu pakhom asuna piraklami hoi ngasi hariba nubit asida Mihatpa nupa du soida faba ngamgani mahakpu fana bagidamaktani maham asi leiriba police sing asina maham asida isai sillibase hairami amuksu Jimmy na Cooper da sumna hairami maham asida dukan famliba miyoi sing asina police sing asina tawguduba thabak sing asi loina khangi madugusi mathakta police sing asina aikoi dukan famliba miyoi sing asida secret oiba court amam chupi hairami
Matam astadi Jimmy ki wahai stabada Cooper si yamna pakhapa amane formi adubu Cooper nadi Phakhi oina Jimmy da sumna hairami Jimmy nangi na famda leiba secret court adudi kaino hairaglami adubu Jimmy nadi Cooper si yamna pukchen chawba miyu amane haina khanduna mahaki mahomda police ne piriba secret oiba court asibu mahakna Jimmy da sumna hairami aigi secret oiba court ti Hemantan kawi hairami Masig matungdung Jimmy na mahakna fire footage sibu Cooper da piduna sumna hairami nang footage si paisa pira anu hairami masig matungda makhoi nidi bahama stick chatkirami amuk su Cooper na building asig makhada lako matam astadi Jimmy ge aikara sip sinaduna ka amad hangtoktuna changlako matam astadi mahang changliba ka asida police kyamna meeting tawdu lerami masina maram obna Cooper si jamna pakhaladuna mahangna maham asida thabak tawwa sajanaduna maham asitagi coffee thaknabagi lawba sajanaba laklami amuk su Cooper na maham asitagi coffee lawringa matam astadi police sing asina sanariba wari sing asidi Mihatpa nupa asu fanabagi wari sanaba oirami masina maram oibana Cooper na loina tarami amuk su Cooper na sumna khallami aina maham asida kuine leiba tarabadi police sing asina loina chingnakiba tare haiduna mahangna maham asida coffee si paidun tholalami adade Cooper na maham asi leiriba police gi radio mo pudulaklami mahangna radio si karigi pudulaklibano haribasu police sing asina sanariba wari sing asi loina khangnabagi oirami masig matungda Cooper na isai siliba asig manungda laka matam astadi police sing asigi radio astagi mahanga loina taba phanglami maham asida Cooper farna bagi plan silibasi atai kanam toiramde ahal loiraba doctor Gran hariba nupi sida oirami amuk su mahangna police sing asina ngangnari wahai si tabada yamna harau jarami karige harau ribuno haribadi police sing asina sumna haraglami maham asida khoina fargadriba Mihatpa nupa asi aikoina hojikhowa mahaki masak amata khangdri harami masig matungda Cooper na mahak masa matumda maham asitagi nantholaga haina khalami karigi mahakna sumna khallibno haribadi karigmo machanupi si mahakna puduna chatpa tarbadi machanupi si galonana mahakpusu police sing asina fakhragani haina khanbigi oirami masina maram obnu Cooper na machanupi gi maraka changchanduna mahakna machin thijenaduna sumna harami ichanupi aigi credit card adu ai gari du kaugdu lehore masina maram obna aina maham asitagi thoktuna aigi credit card du bamukta lawruge karigumba aina maham asi changtaba tarbadi nangna isai si yengba loiraga aikoi gi gari parking adu lau hairami masig matungda Cooper na maham asi thoknabagi asum lako matam mastadi mahang lagliba asigi nakanda fire alarm gi switch ama lerami adude Cooper na masumna khalami aigi mangda leriba fire alarm gi switch asibu aina namba tarbadi maham asida mai chak le haiduna music asi kochen chenagani Miyoi asina kochen chenabagi tanja ase khudongchaba aina lawduna maham asitagi aina sodana nanthokuna chatlage haina khanduna Cooper na fire alarm asibu namlaga haina tawba matam astadi police ki radio asida mu police sing asina sumna haraglami karigumba butcher hariba Mihatpa nupa asina maham asida police sing asi loina leire haina khangba tarabadi mahangna wrong number amadagi kanaguma miyo amada phone toksanduna maham asida bomb phumle haijalakani matam atuda miyo sing aduna kijaraduna maham asitagi nanthoknabagi kana chelako matam aduda mahaksu soidana nanthoknabai plan tarokani adubu aikoina tawgadaba thabak sing adudi nupi angang maham asitagi thatoklaga nupa sing adubudi loina tongana check tawgadabani hairami police sing asina sanari wai sing asi tabada mu Cooper na fire alarm namduna maham asitagi nanthokuna chenge haina khalliba plan asi loina kaikhirami masig matungdang Cooper na building asigi mathakta kakatuna nanthokuna chatlage haina khanma matam asitadi mahangna thokudriba thong asida police ani leptu lerami masina maram obna Cooper na mahaki plan asi fail oira haina khalami matam astung Cooper na mahaki mamangda leriba kitchen asu urami masina maram obna kitchen asig manungda mahanga tumina changduna gas ki mairi asu phunda lekhatuna sauriba thaw asig manungda ligli bottle ani hapchalami masig matungda mahangna mahamasigi tholku matam astedi mahangna mai lekhalam basina maram obna thaw manungda hapchalamba ligli ani si pokhairaktuna thabok tawribu nupi si loina soklami masina maram obna mahamasi leiba police ani sinaju soklebu nupi si bukanba laklami tanja si khudongchaba si Cooper lawduna thong si hangdoktuna mahangna building asi mapana tholku matam astedi mahaki mamangda police ani laktuna Cooper da sumna hanglami nangna mahamasi ta kaidobo thorang libunu harami adude Cooper na machin sijenaduna police ani si ta sumna harami aiga kitchen adu da thabak tawminaba aigi marub adu thawna chongmadagi thina soktu lehore madugi simathakta aigi sa asi kitchen asida thabak koina tawrubadagi humang sauraduna maham asida
ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯈꯔꯕꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯨꯄꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯆꯤꯡꯅꯗꯨꯅ ꯀꯨꯄꯔꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯁꯦꯀ꯭ꯔꯦꯠ ꯀꯣꯗ ꯑꯗꯨ ꯍꯥꯏꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯨꯄꯔꯅ ꯖꯤꯃꯤꯗꯒꯤ ꯂꯧꯔꯛꯈꯤꯕ ꯁꯦꯀ꯭ꯔꯦꯠ ꯀꯣꯗ ꯑꯁꯤꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯁꯦꯀ꯭ꯔꯦꯠ ꯀꯣꯗꯇꯤ ꯍꯦꯃꯟꯇꯟ ꯀꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯀꯨꯄꯔ ꯑꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯀꯨꯄꯔꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯪꯒꯤ ID ꯀꯥꯔꯗ ꯑꯩꯈꯣꯏꯅ ꯄꯤꯕꯗꯨ ꯀꯗꯥꯏꯅꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯎꯠꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯄꯔꯅꯗꯤ ꯃꯍꯥꯛꯅ ꯂꯤꯠꯇꯨ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯣꯟ ꯑꯁꯤ ꯀꯤꯆꯟꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯗꯒꯤ ꯑꯦꯄ꯭ꯔꯣꯟ ꯑꯣꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯅ ꯑꯦꯄ꯭ꯔꯣꯟ ꯑꯁꯤ ꯌꯥꯎꯔꯤꯕ ꯄꯤꯈꯥꯎ ꯑꯁꯤꯗ ꯍꯨꯝꯖꯤꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯂꯦꯠ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯂꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯅ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯑꯩꯒꯤ ꯀꯥꯔꯗꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅꯗꯤ ꯀꯨꯄꯔ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯪ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯨꯄꯔꯕꯨꯗꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯄꯔꯅ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯨꯄꯔꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯏꯂꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯔꯥꯏꯂꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅꯤ ꯏꯁꯩ ꯁꯛꯐꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯄꯔꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯁꯩ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯨꯄꯔꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄꯄꯥ, ꯃꯐꯝ ꯑꯁꯤꯗ ꯏꯁꯩ ꯁꯛꯂꯤꯕ ꯔꯦꯕꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯁꯩ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯈꯜꯂꯒ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯗꯥꯟꯁ ꯇꯧꯃꯤꯟꯅꯒꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯁꯩꯕꯨ ꯁꯛꯂꯤꯕ ꯁ꯭ꯇꯦꯖ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯨꯄꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯏꯁꯩ ꯁꯛꯂꯤꯕ ꯔꯦꯕꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯦꯅꯦꯖꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯀꯨꯄꯔꯅ ꯃꯆꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯔꯦꯕꯦꯟꯒꯤ ꯃꯦꯅꯦꯖꯔ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨꯅꯦ, ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯏꯂꯤ ꯑꯁꯤ ꯍꯧꯖꯤꯛ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯁꯤꯒꯗꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯔꯦꯕꯦꯟ ꯍꯥꯏꯔꯤꯕ ꯏꯁꯩ ꯁꯛꯄ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯉꯥꯎꯖꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯔꯦꯕꯦꯟꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯔꯥꯏꯂꯤ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯀꯨꯄꯔꯅ ꯃꯦꯅꯦꯖꯔ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯔꯦꯕꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃ ꯈꯜꯂꯒ ꯗꯥꯟꯁ ꯇꯧꯃꯤꯟꯅꯒꯗꯧꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯣꯏꯅ ꯈꯜꯍꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔ ꯑꯁꯤꯅꯗꯤ ꯀꯨꯄꯔꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯇꯥꯕꯗ, ꯍꯣꯏ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯑꯣꯏꯅ ꯔꯦꯕꯦꯟꯒ ꯗꯥꯟꯁ ꯇꯧꯃꯤꯟꯅꯅꯕꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯍꯜꯂꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯏꯂꯤ ꯑꯁꯤꯕꯨ ꯔꯦꯕꯦꯟꯒ ꯏꯁꯩ ꯁꯛꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯂꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯩ ꯔꯥꯏꯂꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯏꯁꯩ ꯁꯛꯂꯤꯕ ꯁ꯭ꯇꯦꯖ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯁꯩ ꯁꯛꯂꯤꯕ ꯔꯦꯕꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯔꯥꯏꯂꯤ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯔꯦꯕꯦꯟꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯕꯦꯟ ꯑꯃꯗꯤ ꯔꯥꯏꯂꯤ ꯃꯈꯣꯏꯅꯤꯁꯤ ꯁ꯭ꯇꯦꯖ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯁꯩ ꯁꯛꯇꯨꯅ ꯗꯥꯟꯁ ꯇꯧꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯁ꯭ꯇꯦꯖ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃ ꯌꯨ ꯌꯥꯝꯅ ꯊꯛꯆꯜꯂꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯔꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯄꯔꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯐꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯅꯕꯒꯤ ꯋꯥꯟꯊꯔꯛꯀꯦ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯂꯥꯌꯦꯡꯅꯕꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯂꯥꯌꯦꯡꯒꯗꯧꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯅꯗꯤ ꯀꯨꯄꯔ ꯑꯁꯤꯕꯨ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯄꯔꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯩ ꯁꯤꯜꯂꯤꯕ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯦꯅꯦꯖꯔ ꯅꯨꯄꯤ ꯑꯁꯤꯗ ꯃꯆꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅꯤꯁꯤ ꯏꯁꯩ ꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯃꯅꯤꯡꯗꯒꯤ ꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯀꯦꯟꯁꯔꯅ ꯅꯥꯕꯅꯤꯅ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯠꯄ ꯇꯥꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯁꯤ ꯁꯣꯏꯗꯅ ꯋꯥꯟꯊꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯦꯅꯦꯖꯔꯁꯤꯅ ꯑꯃꯨꯛ ꯀꯨꯄꯔꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯅꯈꯣꯏꯅꯤ ꯏꯁꯩ ꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯃꯅꯤꯡꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯀꯨꯄꯔꯅ ꯑꯃꯨꯛ ꯃꯦꯅꯦꯖꯔꯁꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯍꯥꯛꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯟꯖꯗꯨ ꯂꯩꯔꯝꯃꯤ, ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒ꯭ꯔꯨꯞ ꯃꯦꯅꯦꯖꯔꯁꯤꯅ ꯀꯨꯄꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯏꯁꯩ ꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯃꯅꯤꯡꯗꯒꯤ ꯊꯣꯛꯍꯟꯅꯕꯒꯤ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯀꯨꯄꯔꯒꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯨꯄꯔꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯆꯦꯛ ꯇꯧꯗꯕꯤꯗ ꯊꯣꯛꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯀꯨꯄꯔ ꯑꯃꯗꯤ ꯔꯥꯏꯂꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯥꯎꯔꯕ ꯁꯩꯁꯛꯄꯤ ꯔꯦꯕꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯔꯦꯕꯦꯟꯅ ꯔꯥꯏꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯅꯪꯉꯣꯟꯗ ꯒꯨꯗ ꯕꯥꯏ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯔꯦꯕꯦꯟ ꯍꯥꯏꯔꯤꯕ ꯁꯩꯁꯛꯄꯤ ꯅꯨꯄꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯔꯥꯏꯂꯤ ꯑꯁꯤꯕꯨ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯦꯕꯦꯟꯅ ꯔꯥꯏꯂꯤꯗ ꯀꯦꯟꯁꯔꯒꯤ ꯃꯔꯝꯗ ꯍꯪꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯨꯄꯔꯅ ꯃꯔꯛ ꯊꯠꯇꯨꯅ ꯑꯃꯨꯛ ꯔꯦꯕꯦꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ,
ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇꯨꯅ ꯃꯤꯅꯤꯠ ꯑꯅꯤ ꯈꯤꯇꯪꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯩꯁꯛꯄꯤ ꯔꯦꯚꯦꯟꯅ ꯀꯨꯄꯔ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯃꯦꯀꯞ ꯔꯨꯝ ꯑꯁꯤꯗ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯩ ꯀꯨꯄꯔꯅ ꯑꯃꯨꯛ ꯔꯦꯚꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯏꯁꯩ ꯁꯤꯟꯗꯨꯅ ꯕꯨꯁꯔ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯔꯤꯕꯁꯤ ꯕꯨꯁꯔ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛꯅꯤ ꯑꯃꯨꯛꯁꯨ ꯀꯨꯄꯔꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯅ ꯕꯦꯁꯃꯦꯟ ꯑꯃꯒꯤ ꯃꯈꯥꯗ ꯐꯥꯖꯟ ꯊꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯔꯦꯚꯦꯟꯗ ꯌꯦꯡꯍꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨ ꯅꯨꯄꯥ ꯑꯁꯤ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯑꯩꯅ ꯄꯣꯏꯖꯟ ꯌꯥꯎꯔꯕ ꯒ꯭ꯌꯥꯁ ꯀꯌꯥꯃꯨꯛ ꯍꯧꯖꯤꯛ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯧꯖꯤꯛ ꯐꯣꯟ ꯑꯁꯤꯗꯒꯤ ꯄꯣꯏꯖꯟ ꯌꯥꯎꯔꯕ ꯒ꯭ꯌꯥꯁ ꯑꯁꯤꯕꯨ ꯑꯣꯟ ꯇꯧꯗꯨꯅ ꯔꯨꯝ ꯑꯗꯨꯗ ꯊꯣꯛꯍꯟꯕ ꯇꯥꯔꯕꯗꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯅ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯅꯪꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯇꯣꯡꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯄꯨꯗꯨꯅ ꯆꯠꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯔꯦꯚꯦꯟꯁꯤ ꯎꯄꯥꯏ ꯑꯃꯇ ꯂꯩꯇ꯭ꯔꯗꯨꯅ ꯀꯨꯄꯔꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯚꯦꯟꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯗ ꯀꯨꯄꯔ ꯑꯃꯗꯤ ꯔꯥꯏꯗꯤ ꯑꯁꯤꯕꯨ ꯇꯣꯡꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯁꯩꯕꯨ ꯁꯤꯜꯂꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯕꯨꯁꯔ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯄꯔꯗꯤ ꯔꯦꯚꯦꯟꯒꯤ ꯒꯥꯔꯤ ꯑꯁꯤ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇꯨ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯥꯏꯗꯤꯅ ꯌꯥꯝꯅ ꯐꯥꯎꯔꯕ ꯁꯩꯁꯛꯄꯤ ꯔꯦꯚꯦꯟꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯗ ꯇꯣꯡꯕ ꯐꯪꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯔꯦꯚꯦꯟꯅ ꯑꯃꯨꯛ ꯔꯥꯏꯗꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯀꯨꯄꯔ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯥꯏꯅꯤꯅꯗꯤ ꯑꯃꯠꯇ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯔꯦꯚꯦꯟꯅ ꯀꯨꯄꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯤꯍꯥꯠꯄ ꯅꯨꯄꯥꯅꯦ ꯍꯥꯏꯕꯁꯤ ꯐꯥꯅꯕꯒꯤ ꯃꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯔꯥꯏꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯔꯥꯏꯅꯤ ꯑꯩ ꯉꯁꯤꯗꯤ ꯅꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯏꯅꯤꯅꯗꯤ ꯔꯦꯚꯦꯟꯅ ꯍꯥꯏꯔꯛꯂꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤꯗꯒꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯇꯤꯁꯤꯗ ꯌꯥꯝꯅ ꯐꯥꯎꯔꯕ ꯁꯩꯁꯛꯄꯤ ꯔꯦꯚꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯄꯔꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯔꯦꯚꯦꯟꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯨꯄꯔꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯔꯦꯚꯦꯟꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤ ꯑꯁꯤꯅ ꯀꯨꯄꯔꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯨꯄꯔꯒꯤ ꯅꯨꯄꯤ ꯔꯦꯆꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯨꯄꯔꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯅꯗꯤ ꯀꯨꯄꯔ ꯑꯁꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯑꯝꯇ ꯈꯪꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯄꯔꯅ ꯔꯦꯚꯦꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯄꯨ ꯀꯧꯒꯦ ꯍꯥꯏꯅ ꯈꯜꯂꯕ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯑꯩ ꯑꯁꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄ ꯇꯥꯔꯕꯗꯤ ꯑꯩꯅ ꯐꯥꯖꯟ ꯊꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯚꯦꯟꯅ ꯀꯨꯄꯔꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯒ ꯇꯦꯕꯜ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯦꯚꯦꯟꯅ ꯀꯨꯄꯔꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤ ꯏꯁꯩ ꯁꯤꯜꯂꯤꯕꯁꯤ ꯇꯁꯦꯡꯕꯗꯤ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯩ ꯌꯦꯡꯅꯕꯒꯤ ꯁꯤꯟꯕ ꯅꯠꯇꯦ ꯇꯁꯦꯡꯕꯗꯤ ꯕꯨꯆꯔ ꯀꯧꯔꯕ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯃ ꯐꯥꯅꯕꯒꯤ ꯏꯁꯩ ꯑꯗꯨ ꯁꯤꯟꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯔꯦꯚꯦꯟꯅ ꯔꯦꯆꯦꯟꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯨꯆꯔ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯕꯨꯆꯔꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯃꯆꯨꯗꯨ ꯋꯥꯎꯊꯥꯡꯅꯕ ꯃꯆꯨꯒꯤ ꯀꯥꯔ ꯑꯃꯅꯤꯁꯨ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯚꯦꯟꯅ ꯕꯨꯆꯔꯒꯤ ꯃꯔꯝꯗ ꯀꯨꯄꯔꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯨꯄꯔꯅ ꯔꯦꯚꯦꯟꯒ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯕ ꯊꯦꯡꯂꯒꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯦꯚꯦꯟꯅꯗꯤ ꯑꯃꯨꯛ ꯃꯆꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯀꯨꯄꯔꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯂꯩꯔꯤꯕ ꯄꯤꯌꯥꯅꯣ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯔꯥꯏꯗꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯩ ꯑꯃꯨꯛꯇ ꯁꯛꯈꯤꯒꯦ ꯏꯁꯩ ꯑꯁꯤ ꯁꯛꯄ ꯂꯣꯏꯔꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯚꯦꯟꯅ ꯔꯥꯏꯗꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯄꯤꯌꯥꯅꯣ ꯑꯁꯤꯕꯨ ꯈꯣꯡꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯨꯄꯔꯅꯁꯨ ꯌꯥꯝꯅ ꯐꯕ ꯃꯄꯥ ꯑꯃ ꯁꯥꯖꯅꯔꯗꯨꯅ ꯔꯦꯚꯦꯟꯅ ꯄꯤꯌꯥꯅꯣ ꯈꯣꯡꯂꯤꯕ ꯑꯁꯤꯕꯨ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯦꯚꯦꯟꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯁꯤꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯀꯨꯄꯔꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯂꯩꯍꯧꯔꯦ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯑꯃꯨꯛꯇ ꯄꯤꯔꯛꯎ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯔꯥꯏꯗꯤ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯜꯐꯤ ꯑꯃꯗ ꯑꯃꯨꯛꯇ ꯀꯥꯞꯀꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯚꯦꯟꯅ ꯀꯨꯄꯔꯒꯤ ꯃꯣꯕꯥꯏꯜ ꯑꯁꯤ ꯂꯧꯗꯨꯅ ꯔꯥꯏꯗꯤ ꯃꯈꯣꯏꯅꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯜꯐꯤ ꯀꯥꯞꯁꯤꯟꯅꯗꯨꯅ ꯔꯦꯚꯦꯟꯅ ꯀꯨꯄꯔꯒꯤ ꯃꯣꯕꯥꯏꯜ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯁꯔꯨꯝ ꯑꯁꯤꯗ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯨꯄꯔꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯨꯄꯔꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯑꯁꯤꯅꯗꯤ ꯀꯨꯄꯔ ꯑꯁꯤꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯚꯦꯟꯅ ꯀꯨꯄꯔꯒꯤ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯚ ꯐꯨꯇꯦꯖ ꯑꯦꯞꯁ ꯑꯁꯤꯕꯨ ꯑꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯐꯥꯖꯟ ꯊꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯔꯦꯚꯦꯟꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯪꯕꯨ ꯐꯥꯖꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ
Adubu nupa asinadi Reverend Pakhom asun piraklami. Aibu fazan leriba Muhammad se aimata khangde. Adubu Cooper na aibu pudun lakpa matamaduda aina changudruba yum madugi nakanda akaiba nongsagi murti amusu lehawi. Madugu sumatakta aina changliba gate adu higok machuni haireklami. Aduda Reverend amu mahaki Instagram asida live thadoktura mahakna sumna hairami. Aigi marupsing ngasi nakoida aina wa mahaige. Nakoina yum amungi nakanda akaiba nongsagi murti ma thengnagani. Murti adugi nakanda higok machugi gate ama palangani. Hairiba gate adubu nakoina hangtolaga yum adugi manunga changchanduna yum adugi basement aduda nupa fadu lerangani. Hairiba nupa adubu nakoina mukta thadok hairami. Matam astadi Reverend live thadokliba sida mahaki follower mana asumna haireklami. Hoi nangna hairiba Muhammadu aina hana thengnakhre. Ai Muhammadu chatuna nupa adubu thadokloge haireklami. Masig matungna Reverend mahaki phone asidagi mahaki driver sida message asumna tharami. Aini leri Muhammad sida police yamna thuna pudula o hairami. Tanja astadi Cooper na mahaki mayumgi suwam sinaduna Reverend leriba kaasiba hangtoktun changlalami. Amusu Cooper na Reverend sumna hairami. Aigi phone adubu yamna thuna pirau. Haujiti aigi family du yum masig mathakta aina thong lonjanun thamkra hairami. Masig matungda Cooper na mahaki mobile siba hangtoktuna Reverend sumna hairami. Haujiti aina fazan thamlibu nupa adu kanaguma nupa am laktuna mahakpu thadoktuna chatkra hairami. Masina maram obana Cooper si jamna saungleduna Reverend asibu mahaki gari sida hapchanduna Muhammad sidagi chalaga haina tawba matam asitadi Cooper ge family sina mahaki gari sing mamangda leptu lerami. Amusu Cooper ge nupina Reverend sumna haireklami. Aikhoi ahum asina yumgi thona adu tholaktuna makha asi laklibani hairami. Tanja asi khudong chaba si Reverend logduna makchu gari sigi thoktuna Cooper ge nupi ge marak chakhirami. Adubu Cooper nadi makhoi ge family si jamna nungsiba asina maram oibana makhoi gari thamliba garage ki shutter sib thingjankhirami. Tanja astadi Cooper ge mayum asida police kyama laktuna Cooper ge mayum asib loina question lerami. Masig matung Reverend asibu mahaki gari sib tongduna Muhammad stik chatlaga haina tawba matam astadi Muhammad sida police ama laktuna Reverend ge driver sida asumna hairami. Nang Muhammad si lehawro aina Reverend asibu mahaki mayum tamna thiluge haiduna police asinadi Reverend asi Muhammad stik puduna chakhirami. Masig matungda police sing asina Cooper ge mayumda changlakpa matam astadi Cooper de yum asig manung leramde. Tasengmudi Cooper ge yum asig manungda mahangna tonganba taner ama sem thamlami. Hariba taner asi mahaka jumthangnaba yum asida tab lambi orami. Lambi si usinaduna Cooper na mahaki mayum astig nanthokduna chakhiborami. Matam asida koina loina khangmangalami. Police amana Reverend mu puduna chakhibradu police oramde. Cooper na police ki dress amu sachanduna police saduna Reverend asu mahaki mayum asida pudun lakpa orami. Masig matungna Cooper na yamna sauduna Reverend gi makhut asida joli na punsanduna mahakna Reverend asumna hairami. Haujiti nang asi aina faribasi kanamda khangleroi. Aikhoi gi city sida aigi tongan tongalba maham kya ama lei. Hairi Muhammadu da aina nang asi pudun chakani. Adubu nang asi kanamda thiba laklaroi hairami. Tanja astadi Reverend gi gari asigi mamangda isaibu yengba lakpa miyoi kya ama laklami. Adu miyoi sing asinadi makhoi mamangda khamliba gari si Reverend gi ne haina khangbadagi gari ki thong asi omta hangto hairami. Masina maram obna Reverend na mahaki gari gi mingsen asibu leithaba matam astadi gari gi mapanda leriba miyoi sing asina gari asig manunga tongliba si saisakpi Reverend habsi khanglami. Adu Reverend amu aibongda kanbiu haiduna lawba matam astadi Cooper na gari asig mingsen asi yama thunan thingjankirami. Masig matungna Cooper na Reverend gi gari sibu thauge haina tawba matam astadi Muhammad si leriba miyoi sing asina Reverend ga wari sananingba sida maram oibana Reverend gi gari gi mamangda loina lesson nun lerami. Masina maram oibana Cooper na gari si thauba ngalamde. Tanja asi khudong chaba si Reverend lawduna mahaki makhut pulliba sibu Muhammad si lawthoktuna gari asi gi mapana chenthokuna aibungda kanbiu hairami. Tanja astadi Muhammad sida police kya laktuna Cooper asu fana bagi Reverend gari sida loina question lerami. Masig matungda police sabana Cooper asu faraga na tawba matam astadi Cooper nadi Muhammad sida Reverend mu yengba lakliba miyoi sing asi marakta khudong chaba lawduna mahakti Muhammad stik chatkhirami. Matam astung Reverend na Cooper na fazan thamliba nupa asi thengnarami. Nupa asina amusu Reverend na subna hairami. Nang na yasibu kanbibagi thakarpa phongthok le hairami. Nakal amrong richen na mahaki machanupi amadi machanupa asibu Dr. Grang gi mayumna thamlamduna mahaki mayum asida laktuna chalo nu lerami. Matam asidi Cooper su richen gi mayum asi lerami. Amuksu Cooper na mahaki nupi richen na subna hairami.
pulising asina Matou Karamna khanglibano aina isai yengma chatkani haibasi tasegmadi nangna pulising aduda loina haidokpa natra hairami adude richena mu mahakki mapurba kupar sumna hairami hoi aina loina haidokpani karige haidoklibano hairabadi aina chingnarakpasi kuirabani nangna atopa nupi amagasu nungsinaba mali madugi sumadakta nangna halakpa matam aduda nangi furit khungaw adu yamna nungsiba manam ama nami namliba manam adu hospital ngi manam natra amuksu richena mahakki mapurba kupar sumna hairami aina nang asi Mihatpani haibasi Matou Karamna khanglibano hairabadi nongma numitama nangga chapmina khaiba miyodu aina loina uhobi adubu nongala matung adudadi miyosing adu sire haibagi paw lakhi masina maram oibana nangna miyosing adu Hartnett haibasi aina khanglibani hairami adude kupana yamna sawduna mahakna pariba thang asina mahakki nupi sibu hana hatoktuna mahaksu suicide tawjarge haina khanduna mahakki nupi gi maraka lakha matam astadi mahakki nupi richena mu mapuruba kupar sumna hairami nangna asibu hatringaida nangna yamna chaningba pai hariba chapor sibu nangi amadi chanupi railegi namak aina sen thamlibani nangna chapor singasi hana chaba loiraga hatke haiba tarbasu ai si hatlu hairami matamaster kuparna maki machanupi si yamna nungsijaba asina maram oibana maki nupi na hariba si illeduna maki nupi na samjaba pai hariba chapor sibu loina charami mahakna chapor si chaba loirpa matam astadi maki macha asi wanthara toromi adubu mahakki nupi richena mu mapurubada sumna hairami nangna mi harpada sizinaba posak singasi aina hana loina thengnare adubu nangna mi harpada sizinaba powder asibu nangi chanaba sida aina hapchanmani hairami adude kupana yamna sawduna mahakki nupi sibu halagaina tawba matam astadi mahamasda police kya laktuna maibu chingba laser kaibu kuparda kapsanduna kuparde makoina farami masig matungda police singasina kupar asibu makoi yu masidagi puduna tholokpa matam astadi mahakki machanupagi cycle asi tudu lerami masina maram oibana kuparna mahakki machanupagi cycle asibu yungkhalamduna police ki gari sida changlaga haina tawba matam astadi kupargi machanupi amadi machanupa si kaptuna kupargi maraka chensilaktuna konsalami masigi matungda police sing asina kupar asibudi makoigi ben asing manungda hapchanduna thong tingjangkerami matam asde kuparna jot macham lokthokuna mahakki makhuta pulliba sibu lokhthoklami tasengmudi hairiba jot asi atai karimta oramde kuparna mahakki machanupagi cycle adu jungkhalpa matam aduda cycle amagi spomo mahang thidoktuna porakpa oirami masig matungda kuparna mu police sing asidagi munathokla haiduna mahak noktu lerami film asig lorakpada dukan fangkhiba Jimmy hariba nupasibe khoidu ulei matam asda Jimmy na paw yengba matam asida paw pariba miyoi sing asina sum hairaklami butcher hariba Mihatpa nupa adu hojite khoina fare haiduna butcher gi photo asi TV sto ulaklami adubu Jimmy nadi photo asi ubada mahak yamna pakhaladuna wantharaga haina toromi mahakna karigi asumna tawribano haribasu mahakna isei sakpam aduda kupar asi jamna icham chamjaba miyoi ni haina khanduna mahakna kupar gi mating mayang pangkhibadu sinasulaga movie sigaro barami mayana movie sub nungai biraba tarabati channel ne sub sungcho sodana subscribe tawbiramu